Ngasi numida weram phongkiba kangleipaki mairagi pause digi maruoba pau khara khangasaraga miyamda khudo tamjike Relief camda lairiba macha masu sing lemna awangba thaki mahima sing tamba yare Risipriya Kanguzam Malemge Saknai Rebi Climate and Environmental Activist Manipur Macha Risipriya Kanguzamna Handak Manipur da thogliba kanglum ke lal asida laikhidraba imung manunggi macha masu sing amade Relief camda laiba mahairoi sing awangba thaki medical course sing lemna tamba yare lonina makhoiba matik chaba mioi amamam oinaba chembagi thabak leptana chathari hariba khudong chaba asi lairaba macha singdasu phangangadari haina Risipriya Foundation ge Cheol amana haide Cheol asina hai khudong chaba si tunga ba professional course kaya maru oina MBBS BDS BSc Science Nursing GNM ANM Bachelor of Physiotherapy BPT Bachelor of Pharmacy BPharm Diploma in Pharmacy DPharm BSc Science Optometry BSc Science in Medical Laboratory Technology BSc Science in Operation Theatre Technology BSc Science in Anesthesia Technology BSc Science in Emergency Medicine Technology Engineering na chingbada Sit ani Odisha gi Bhubaneswar da lairiba High Tech Medical College and Hospital da khaktuna thamli haide hadiba coaching asi tambada paisa amata tingloi admission free amadi tuition fee Risipriya Foundation na thigani aduge isaga chana ba hostel mess fee khaktamak mahiroi masana thijagada bani haide thawai yawba mahiroi singna lakliba July 13 amadi July 13 da Singmairong da laiba Hotel Classic Grande da ayuki pung 10 da direct admission tawbagi asamba thoram ama pangthokani haide media singna hangba wahangi pakhum da Risipriya na haikibada relief camp da laitaba mahiroi singi oinadi chada yankai admission amadi tuition fee foundation na scholarship oina pigani aduga parents singna thabak tawbo oiragana apunba phidagi chada 15 scholarship Manipur ge damak pigani haiki Hauzik Bhubaneswar da lairiba High Tech Medical College and Hospital da Manipur ge tunga ba relief camp dagi punna mahiroi ahum lemna tunga ba medical course kaya mai pakna tamli donina North East dagi mahiroi ahum hena pass tawkre hairi High Tech Medical College and Hospital ase Eastern India gi khwaidagi ahanba amadi khwaidagi chawa private medical college ni Bhubaneswar Rourkela amadi Tirupati City da medical campus ahum lai haina Risipriya na makhata na phongdokhi panbayai Risipriya na Manipur ge lal asida laikhidraba athoba kaya gi hondoklamba angang macha singbo class 10 amadi 12 fawba tunga ba school kaya da lemna mahi masing tamhanbagi thaudang kaya lauduna laklibani haide makhatarakpa pauda Mohan Bhagawat amadi Narendra Modi gi mathakta chauna ongkhanarapagi mami taraklei Luchingba khutingma masagi chai humdraga manga surabadi thaboktagi pothapam thoklabani Mohan Bhagawat India gi Prime Minister Narendra Modi amasung RSS ki Chief Mohan Bhagawat ani ki marakta chauna ongkhanaba wafam kaya mapal thorakpa haurakle Luchingba khutingma masagi chai humdraga manga surabadi pothapam thoklabani haina Mohan Bhagawat na phongdokhrei agency dagi phangba paw asina hai Nagapur da pangthokiba RSS ki laikhidraba Luchingba amada kathokpa laire ama phongbogi thoramda wafam asi Narendra Modi gi maming makti pandana na cheta yeiraga phongdokhibani thoram ajuda mahakna makhata na hai Luchingba amana masagi chai humdraga manga surabadi atoba mioi singdasu khudong chaba pifam thokpani wafam asi RSS ki Luchingba morok panta pinkalna mamang taktagi hauna su phongdokhiba laikhrabani Mahak asi yamna phagi tawganba mioi ama oirabasu leba asigi damak kathokpadana masak oikhiba mioi amani mahakna phongdoklamkhiba wafam asi yamna makchumlabani Mohan Bhagawat ki wafam asida opposition gi makedigi angapa poknakhibaga loinana RSS amadi BJP anigi marakta chauna ongkhanaba leire haina thajanare hiram asigi matangda Shiva Sena UBT gi Luchingba Sanjay Rai na hai Prime Minister Narendra Modi na LK Adavani Murray Manohar Joshi amadi Jaswanta Singhana chingba Luchingba sing masagi chai humdraga manga hek subaga pothahanki Modi masama amasung Mohan Bhagawat su lakliba September tha asida chai humdraga manga sugadoribani
ꯃꯈꯣꯏꯒꯤ ꯀꯥꯡꯂꯣꯟ ꯑꯁꯤ ꯃꯁꯥ ꯃꯁꯥꯗꯁꯨ ꯆꯠꯅꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯈꯤꯕ ꯃꯊꯧ ꯇꯥꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯟꯗꯛ ꯃꯥꯔꯆ ꯊꯥꯗ ꯅꯥꯒꯄꯨꯔꯗ ꯂꯩꯕ RSSꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯆꯠꯂꯨꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯅꯕꯒꯤ ꯈꯟꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯋꯥꯐꯝ ꯑꯁꯤꯗꯤ BJPꯅ ꯌꯥꯈꯤꯗꯕꯒ ꯂꯣꯏꯅꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕ ꯑꯚꯤꯁꯦꯛ ꯃꯅꯨ ꯁꯤꯡꯚꯤꯅ ꯍꯥꯏ BJP ꯑꯃꯁꯨꯡ RSSꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯄꯥꯔꯥ ꯑꯗꯨ ꯃꯁꯥ ꯃꯁꯥꯅꯁꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯃꯥꯡꯊꯛꯇ ꯃꯗꯔ ꯁꯛꯃꯗꯜꯕꯨ ꯃꯁꯥꯒꯤ ꯆꯍꯤ 85 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯗꯤ ꯆꯠꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ ꯊꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗꯤ BJPꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯗ ꯔꯤꯇꯥꯌꯔꯃꯦꯟꯠꯒꯤ ꯀ꯭ꯂꯣꯖ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯨꯝꯖꯥ 2017 ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯂꯩꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯝꯕ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯃꯤꯈꯜꯗ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ RSSꯅ ꯂꯨꯆꯤꯡꯕ ꯃꯣꯍꯟ ꯚꯒꯋꯠꯅ ꯔꯤꯇꯥꯌꯔꯃꯦꯟꯠꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯤꯠ ꯁꯥꯍ ꯃꯁꯥꯃꯛꯁꯨ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯕꯦꯗ, ꯎꯄꯅ꯭ꯌꯥꯁ ꯅꯩꯅꯕ ꯑꯃꯁꯨꯡ ꯂꯧꯎ ꯁꯤꯡꯎꯕꯅ ꯃꯥꯏ ꯑꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ BJPꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯠꯒꯤ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯔꯕꯁꯨ ꯃꯣꯍꯟ ꯚꯒꯋꯠꯅ ꯍꯟꯗꯛ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯆꯤꯡꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯕꯤꯍꯥꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯆꯍꯤ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ RSSꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯣꯗꯤꯅ ꯅꯠꯇ꯭ꯔꯒ BJPꯒꯤ ꯀꯥꯡꯕꯨꯅ ꯃꯔꯩ ꯇꯧꯔꯛꯂꯒꯗꯤ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ NDAꯅ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯄꯥꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯁꯨ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯇꯨꯈꯤꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯂꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃ꯭ꯌꯥꯟꯃꯥꯔꯗꯁꯨ ꯑꯃꯨꯛꯀꯁꯨ ꯌꯨꯍꯥ ꯍꯥꯈ꯭ꯔꯦ꯫ ꯂꯤꯀꯔ ꯁ꯭ꯀꯦꯜ 4.5ꯒꯤ ꯆꯥꯡꯗ ꯑꯀꯟꯕ ꯌꯨꯍꯥꯔ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯃ꯭ꯌꯥꯟꯃꯥꯔꯗ ꯊꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯁꯤꯃꯤꯂꯣꯖꯤ NGSꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:53 ꯇꯥꯕꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯈꯤꯕ ꯖꯨꯂꯥꯏ 8ꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯌꯨꯍꯥꯔ ꯍꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 19ꯗ ꯌꯥꯝꯅ ꯀꯟꯕ ꯃꯑꯣꯡꯗ ꯌꯨꯍꯥꯔ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯑꯇꯥ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯔꯨꯕ ꯂꯩꯅꯥꯅ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯤꯃꯥꯆꯜꯒꯤ ꯏꯆꯥꯎꯗ ꯃꯤꯑꯣꯏ 9 ꯁꯤꯔꯦ꯫ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯄꯥꯡꯂꯨ ꯕꯦꯔꯦꯖꯇ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯤꯑꯣꯏ 9 ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ 4 ꯐꯪꯕ ꯉꯝꯂꯦ꯫ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ NDRFꯅ ꯑꯇꯣꯞꯄ ꯍꯛꯆꯥꯡꯁꯤꯡ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯈꯤꯕ ꯃꯤꯑꯣꯏ ꯄꯨꯟꯅ 32 ꯁꯨꯔꯦ꯫ ꯃꯤꯑꯣꯏ 33ꯒꯤ ꯍꯛꯆꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯖꯨꯟ 10ꯗꯒꯤ ꯍꯧꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤ꯫ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯃ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤ 207 ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯝꯕꯤ ꯐꯠꯇꯕꯅ ꯌꯨꯕ ꯔꯥꯖꯄꯥꯂꯤꯗ ꯃꯍꯩꯔꯣꯏ ꯁꯤꯔꯝꯗꯧꯔꯦ꯫ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯣꯡꯖꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯨꯕ ꯔꯥꯖꯄꯥꯂꯤꯗ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯒꯥꯔꯤꯗꯒꯤ ꯇꯥꯗꯨꯅ ꯁꯤꯔꯝꯒꯗꯧꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯍꯤ ꯑꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯐꯥꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯌꯥꯏ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯟꯇꯔꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯦꯕꯜ ꯑꯃꯠꯇꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔꯗ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯌꯥꯏ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯅꯤꯡꯗꯕ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯝꯖꯥ 2018ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯦꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯂꯤꯕ ꯃꯔꯛ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯜꯍꯧꯂꯨꯞ ꯀꯌꯥꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯃꯊꯪ ꯁꯥꯅꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯏꯂꯤꯒꯦꯜ ꯑꯣꯏꯅ
सिजिन्नरम्बा यामलबा नौमैसिंग फगतुना मणिपुरदा महौसागी पुन्सिदा हंजिलकनबा अकनबा थबकसिंग लौखꯠली।